अहानबदा मरोइब पाउ अखोइगे समाज असे ड्रग न मांगहनगदौरे ड्रग न अखोइगे येकनबनी हाइबा मसक खंगलसी हाइना मणिपुर के गवर्नर डॉक्टर नाजमा हब्तुल्लाह हाइख्रे मयाई काबा निसा थिंगनबा सरकार असिना CSO अमदि मियामगा पुन्ना खनमिनसी निसागी मायोक्ता अकनबा पॉलिसी अमा सेमनबा होनरगनी हाइना चीफ मिनिस्टर एन बिरेन थाजबा पिख्रे कुकी ब्लैक डे की थौरम मफम क्यादा पांगथोख्रे मोरे टाउन दा रैली चतुना DC की खुथांगदा प्राइम मिनिस्टर दा मेमोरेंडम पिसिंख्रे मियाम के मिहुर ओरिबा सेंगना पुचेल सेंगना कथोकपगा लोइनना थबक तौरबदी मियाम नसु थबक अदुगी कानबा सोइदना फंगनी हाइना मिनिस्टर कराम शाम फोंदोख्रे Krumzari Times of Manipur की Manipuri पाव में ताबिरिबा मैम पुनमकपु असाप्रिया न तराम नोकचरे ngasi gi maruiba paw sing sandokna pizare Kunaya se drug na manghangadore drug na akhoi yeknabani haiba masak khanglasi amadi drug ka lanthengna hairabadi youth empowerment amadi awareness piba matam yore haina Manipur gi governor Dr Nazma Haptulana ngasi service bridge agency na senduna Raj Bhavan gi darbar hall da pangthokiba ahum suba state level youth convention kam cultural meet ki thoram da phongdokre mahakna makha taraduna अखोई खुनाई असी अचुंबा अमदी चौकत थौरांगी मायोन अमदा पुसी हाइरबदी youth empowerment लोम द मायोन सिन बतंगाई फदे मतम अदु तदा लैबाक असी हिरम खुदिंगमक्ता मतोल लोमना माई पाकने इनखलकलिबा नहा सिंगदा यावरिबा थौना असी माइकई चुमना अफबा लंबीदा लमजिंगबिबा मथौ ताई हाइरदुना मणिपुर असी मरु ओइना ड्रगना सोखलबा लमदम अमा ओइरे हाइबसी मियामना खंगनरबा वाफमनी हाइखी ओइरकलिबा फिबम असिदा ड्रग की लालोंग असी करमना माइथिबा पीसीगे हाइबसी खनदबा यादबा अमा ओइरे हिरम असिगा मरि लेनना साउथ ईस्ट एशिया के लैबाक तारुक अमदी नॉर्थ ईस्ट की स्टेट तरेट यावना मालेम की थाकता ड्रग एब्यूज अमदी ट्रैफिकिंग की मतंगदा अतुबा मतमदा कन्वेंशन अमसु पांगथोकलगनी हाइना महाकना मखा थाकी Representatives from 6 South Asian countries and 7 states of the Northeast will congregate to hold brainstorming deliberation on issues relating to drug trafficking and drug abuse. I would like our youth to stand up against this drug abuse, which is detrimental to the prospects of our young generation for socio-economic development of the state and the country as a whole. थौरमदुदा सरुयाकिबा कैप्टन PD मिनिस्टर कराम श्यामना खुनाई असिदा मसागी मथौदांग खंगबमी यामदबना ngasisu खुनाई असि मनिंग हंदुना लेरे चौखत थौरांगी थबक सिंगदा नहा सिंगना मसा मसा याउसिनबा अमदी खना नैनबदा हेना मायोन सिनबा मथौ ताई खुनाई असिदा मी खुजो खरना मसागी ता खंदुना मयाई काबा चिंजाक ललोंदुना खुनाई असिबु मांगहल्ली मसिमकना खुनाई असि लेखा ताहनबगी अचौबा मरम अमा ओइरे अफब खुनाई अमा सेमसी हाइरबदी अफब लुचिंगबा अमा लेहनबा मथौ ताई मिखलदा सेल येंदना माई पाकपा ngamlaba matamdata leibaga si chaukhatre haina lawba yai haina makha takhi मियोय बगी वाखलो न बसुमना खल्लबा अफब थबक तौरबा ओनबा कल्लबा अदोन अखोय स्टेट अदुम कंपल्सरी चौखलकनी उसे आइनगा मणिपुर दा तौबा फंक्शन दा आई काइगुम कान इंग्लिश हिंदी गा से अमत गांगिंग करिगिनो आई थमोय वा कासिंदगी योंग सुंगांगिंगी अदुगा कोइना पेट्रेबी लेबाक सिंजे ओ इंडिया की एनी पॉलिटिकल फंक्शन गुम कॉन्फ्रेंस ददी आइदर हिंदी और इंग्लिश अदुम गांगे मी की चौथोक से बजे क्राइद लेके दा मरोन नांग बदे लेरमने आई यूरोप कंट्री द जापान नुन एनी ओयर सत्व कांसिदा इंग्लिश से खंग खग आत गांग या होटल द कैंटीन द एनी ओयर द ओनली इंटरप्रेटर खरा अदु खकी गाइड कुम कई मुदु गांगे मयाई काबा निसा थिंगनबा सरकार असिना CSO अमदि मियामगा पुन्ना खनमिनसे निसागी मायोक्ता अकनबा पॉलिसी अमा सेमनबा होनरगनी निसादा मी हातपा याबा पोलमसिंग यारिबे मखै हापिगनु हाइना ngasi CM secretariat पांगथोकपा पाउगे मिफम अमदा चीफ मिनिस्टर एन बिरेन फोंदोख्रे
Chief Secretary Dr. Suresh Babu, DGP LM Khawte amade Police ki makok thongba official kya su saruk yakiba paumi singa unaba ngarang Thobal SP na Thobal athokpam awang laikai dagi fagalakiba local met all monkey rum bottle sing ahangba bottle sticker amadi spirit singdu paumi singi mamangda utki Chief Minister and Biren Namakha taraduna sarkar asina ngasi fawbada nisagi mayokta thabak kaya lokhatuna lakli mamangda su nisagi sungpham thugai ki balaikre Lupa crore kaya gi maman oigadoba nisagi polam sing fagat palaikre Masina aikoi ahing tumba yadre Chahi kun manga dagi nifu gi mathakta laiba nupa singna nisa sizinarpadagi manung matam chadana laikidaba kaya thokli Nupa laikidraba nupi kaya su masing hengalakle nakalamaromda customary gi mingda puthokli ba nisa singa sisu potyan kaya yan sinduna thadorokpa sisu yangsinba matam oire nisa gi mayokta akan bamit yang ama chandanaba policy ama puthokna ba honare sarkar asina Thaurang ama paikalabasu hekta yade haiba sigumba si thoktanaba Lairiba CSO singama de khoi punna phaminaraga khanasi masida miyamna su achoba mateng pangbiu hiram masida sarkar asina yamna lumna lawbaga loinana akanba policy ama puthokna ba akhang ahi kaya tana ba hore masida miyamna mateng pangbiu haiki miyoi bagi punsi gi oi bakhar di yengaga oi government gi chapchaba policy ama laktangai gi marak sidasu sugumba spirit kumba adagi kainogi noki makhal makhagi sarap hapagumba adagi nisakana bane haidana guli hapchalli haibagumba maramde yungang sisu Manipur da phangiba yungang sisu sungaga yungang semaga yolambagi mamangi mafam amada aduna sigi leiba mayamse masi mi siba yaba karbar tawbuse masi pudaktagi lepiyo any Hawalda Wagera, Sangmaida Wagera, Androda Wagera, Kairauda Wagera, Hangangda Wagera, any Kogi Kakulongda Wagera, anywhere, me Shibayaba. Tanasana Bina Mada is Hendung Krapanga Bidamta, me Shibayaba Port Yansenba, Nisakana Banana, Migi Punsi, Sakau Satapia, Tobas Gumbase, Tovinu Haidana Madama Apil Tokjari. India lenga ka santigi wari sanariba NSN IMna kumjali singamaga chamapan maudra ni thoi maudra humdoida kuki micham kayama tamthirabali chatta hatkiba amade khul kaya mang takhanduna mai thakiba du warning singduna chahi khudinge pangthoktuna lakiba kuki black day kumsi chahi asida su kuki NP churachanpur na sinduna churachanpur da pangthokre miyam na matam aduda laikhidraba singi khubam tamna laklaga mafam aduda laikatki amade gun salute piduna minute ani tumina leiduna ikai khumna botki KNO gi president PS Haukipna Kuki Black Day gi website amasu launch tawki mafam adudagi miyamna DC tamna laktuna DC gi kuthangda prime minister da memorandum ama bisinki How long will the government of India turn a deaf ear to the suffering of the cookies who become destitute not by choice but by the crime committed by T.H. Muiva, the Supreme Commander of NSC and IM. We want peace. We are the peace-loving people, the citizen. And until and unless the justice is given to the victims of the cookies, this Sanitni or Black Day has to be observed. Numirasiga mari lenana Hill Tribal Council More nasu wangang daba peace rally ama More town ge koi bada chatkre ngaseyu angan badagi chatkiba rally adu More galngam lun non ground dagi horaga More police station fauraga Nepali basti kanan veng More kaithel fauraga tungda Hill Tribal Council office fabu chatki rally adu the framework agreement is a dark as negative impact of drug abuse no naga solution before justice for cookies punish the murderers of 1000 cookie live and let live. Justice is our democratic right. Hariba Warul Singh Yauba placard Singh Paiki. Tungda Hill Tribal Council Morena, India ki Prime Minister da Pinabagi memorandum amasu Technopol DC ki kuthang da pisinki. Thauramaduga mari lena ngase ayuk pung taruk tagi nungthil pung ama fawba makhalama tagi gari chena khide. More town manungda kaithel dukan hotel amadi laloliti ki thabak thauram sing lepki. Amadi More amadi Imphal dagi makhalama tagi gari sing chena khide. More police na pamdaba thokdok sing thoktanaba checks in thaurang lokhatki
Amaramda Kuki Inpi Manipur KIM gi midyeng makhada Kuki Inpi Jiri Tamenglong Zone na sinduna Tamenglong District ki manung chana laiba Faitol Village ki Community Hall da ngasi ayuk pung 8 dagi hauraduna Kuki Black Day Observation amadi Silent Possession ama chatki Procession adu Faitol Community Hall dagi hauraga Faitol Village sin bathungna chatki loinana miyam gi oiba mifam amasu Faitol Community Hall da pangthoki Ngasigi mifam amada possession adu da Kuki Solution Before Naga Solution World Must Condemn an Asian IM Program amadi Kuki Crisis for Justice haina thaba placard kaya paiki Procession adu da miyoi chamanga mukna sarkya ki ngasigi Black Day gi thoram adu ga mari leinana Kuki in P Jiri Tamenglong Zone gi President PU Jangsad Haukip na fongdokibada ngasigi Black Day asi chahi khuding pangthoktuna lakpagi maramde hauzik fawda government na makoigi wa tabidaba amasung makoigi sikiba miyoi sing adugi damakta langla langjin puthokpidaba amasung justice pibidana leirakliba si yamna nungaitaba amade pendaba fawbagi ngasi aikoina thauramasi pangthokpani aikoina kanagumba community maitai naga amataga khanage chainage haiba natte makoina pamliba demand adutang yamna peaceful oina mapung fanbiu haibane India government amadi Manipur government na ngasi fawba karisu tawbidaba si violent agitation ama invite tawrabra haina fongdoki Pau gimrak thana tem break ama loksari Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi no food item singi mahok kangla bada ngauroi do kana bu leibu Kangla Nupani kaina kumai rau za atek pubi de leishari ngai dana aduda puniga da puniga ngasi de keno yare nung phadoksu koi pubi bedo akhoi di phangjadrabani ngai khone ai wasisu yam nungai pawni ne ahum lak suba langbal kaithel pangthok kadori achidi kaida hapta kan jimuda asengwira mane DS Enterprises ka samthong na khodol tamliba ahumlak suboy na pangthok kadoriba langbal kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyamda kumay oihangadoriba ahum suba langbal kaithel adidi yam nungai ni adi miyam do nangonda ne yeng basat usena ne haige toriba Break matungda mayam utaram nokchari makada ba pauta miyam ge mihud oiriba singna pukchel sengna kathokpaga loinana thabak tawrabadi miyam nasu tawriba thabak adugi kanaba soidana fangani haina Consumer Affairs Food and Public Distribution Minister Karam Shyamna fongdokre wafam asing asi charging Myren khong laikai da laiba puthiba market complex ta PKVY gi makhada lupa lakh kun hena changna sakiba agriculture market set ama sangabagi thoramda fongdokhibani Agriculture Minister V Hankhalian Lilong Municipal Council Ward number 5 ki councillor A Omi Bala Sarukya ki bathoromaduda President ki warol piraduna Minister Karam Shyam na makha taraduna Hauziki matamda mana masing thaba matamda yuanabagini hairabadi chemical fertilizer sing ka hena sizinabagi wakhalon asi thadokpa chumle masina aikhoi gi hakchangda tungkoina amang ata thokhali haibasi khangjinba matam oire masigi mahutta vermi compost amadi organic fertilizer sing sizinaduna magul leiba pothok puthokla ngasi sangariba market serasi miyamna khuba khufam onthokumsi loinana laikai gi amadi samas ki yaifana ba thabak tawriba singda makhoi gi tawbimal khangbo pa dakar oi haiki pot khara sida puthoga yon gadoi se hoi market gi kai ti uba imaivel sina yon ba kai sukai de ado akhui ai hingon leiba pot singje siju adi yamna harnung haptaba vermis compost gum sandi chanyung hapaga पोसे पुठोगा सिदा तुम योन सेवा
ngak ngai na bagi tawdraga support yonjari be imai ben khara du da sinar biramaga ayeng pot tu lupa manga taragi yon biba kanda mangon lupa sama de lupa taradang kundang se sa thapio na biramaga yai ai khoi gi lejari ba apik pa garden hai tar kitchen garden sidagi yamna masa sengba adi hakchang songningai oidaba pot kya puthoga sida yolanje Amaromda Chief Guest ki warolda Agriculture Minister V Hangkhaliana ngasi sangariba market sedasina nongju nungsa marakta wana pot yoliba laikai sigi ima singya awaba kokhanduna makoigi senthok lambi ama piba ngamlagani housing ikang thokpadagi lau uba yadraba lofam singda ningtham mahei marong kaya thananaba laingak na thabak paikhat pa hore lesingani kunithoi forward lau singu ge pothok asi double ohenaba pandam thamliba sida aikhoi pumnamakna amata oina honaminasi ngasi sangari ba kaithel asi isagini khanna cheksina amadi luna na thamna ba kaithel fambi sing amadi lekai miyam na hona biu haiki maduna tadi ekhoi manipur gumba state macha agriculture da depend to ba economy su yamna wang da ba agriculture gi pothok sing da depend to ba state sing se ekhoi gi agriculture gi pothok se hena thokhandar di ekhoi state asida revenue su kadaba maramaduna sida stress kan piraga mayam hojigi lomi singi sarkar na mateng piba hiram da pigani khudingda angamba changda pigani adu moina mak practically lomi ichininaw sing imai ben sing ahalaman singi khutta lebani PKVY scheme gi makhada lupa lakun hena changna sakiba kaithelasi state asida masing manga khak sanaba approve tawkibagi manungda amani loinana pofam famga doriba ima singda ngasi minister singna card su genthoki abosida TV haibasida honorable minister agree na hagatsa bam tampagdaiba TV Mahairoi baby sanami sige achumba wayal athubada puthou mara laitaba miyoi sing fazinduna thambiganu haiba dabi tawduna kiyamgai langthabal kunja amadi thongjugi maira paibi amasung club ki member singna khusamnaduna ngasi laisang hidengi nongin cafeteria manakta wakan mifam famkre wakan mifam aduda say no to politics, say yes to justice, speed up the investigation and release the truth. Using baby sana's case for political gain is inhuman. False accusation without proof is wrong haina thaba placard sing sizinaki ngasigi wakan mi famadu da sarugya kheba langthabal kunja awang lekai maira paibi welfare association gi joint secretary kaisam moduvalana misi asigi achumba wayal athubada fangalo laigak na misi asigi case asi CBI da athubada sinabiyo haiki moduvalana makha taraduna misi asiga mari leinana fazinduna thamliba standard rover higher secondary school gi principal yauna atopa miyoi sing mara leitaba oiragadi athubada thadu mara leiram lagana matik chaba chairak pibiro loinana case asigi investigation asi nakal namatagi mityengda chathabiganu haiki स्कूल जो हांगाबनीना मपी मपा लेतबा हाइबदु थोकले प्रिंसिपल लेतरबनीना छात्र सिंग जिसुगी थमोइद साम नोंगाइतबसु फावरे अदुना मरा लेतबा ओइरगदी फाजलिबा सिंग जिसु फाथादोक पिरो मरा लेबा ओइरगना मोइना मी हाटपने हारगना हाटपगिदु लंगला लंजिंदो पुथोक पिरो अदु नत्रगदी अखोइसु मथंग मथंग अकोइबदा लेरिब्रा प्रजा सिंग जे अखोइना अखोइसु पेंदबा खोलाउ लाउनिंगकपा हाइबसि मसाना ताबनी नुपा अमगी मफैगल अमा पुथोगा बेबी सनागी सिबगी दागफमने हाना पुथोकपा अदेगी सिगुम्बा मयामसिना प्रजा सिंगसिगी थमोइदा चुदना लैग्रिबा बेबी सना कमाइना हालोइदोइनो मथंदा कमाइना सिदोइनो हाइबगी थमोइदा खनग्रिबा सोक्रिबा मयामसे हौजिक्ति असुम्बा लंगला लंजिनसे खरा खरा पुथोकपिरबनिना जेसिना जो खितंग खंधबिबा मतम ओइरे हाना खनजै करिगुम्बदा लंधोनिसिना मागी स्कूल सिदा मीजे हालंबा थोअबा चेनानंबा थोअबा जे से याउबिरनोबा लंथबान क्यांगै थोंजु अखोइगी थवैजरगेबा स्टैंडर्ड अवार्ड मुथतपसे अदुगा मरा लेतबा तारगदी स्टैंडर्ड अवार्ड की फाजलिबसिंगसे वार्डन सिंग लैसाबिसिंगनी अदगी मचानुपा चेनरिबसिंग मयामसे मरा लेते हायरगदी मोइसे थादोकपिरोबा सिमतंग आई थमोइ सोकना हाइजनिंगी कुमजा लिसिंगनी तरनिपान के सेप्टेम्बर 18 मणिपुर के चीफ मिनिस्टर एन बीरेन सिंह ना हौदोखिबा जिरीवाम इम्फाल हेलीकॉप्टर सर्विस असिना प्रजा मियामदा यामना कानबा अमदी अथु अकाइदा खुदोंचाबा ओहेनबदा नतना युमथंगनरिबा स्टेट सिंगी मियोइ सिंगदसु चथोक चसिन तौबदा खुदोंचाबा म ओहेले
अदुबु जिरीबाम डिस्ट्रिक्ट असिगे हरिनगरदा हौजिक सिजनरिबा हेलीपैड मफम असी यौनब चटपदा लंबी फत्तबना मरम ओइरगा हेलीपैड यौनब चटपदा खुदोंचादब कया मायोकनरे मसिदा सुनतना पैसेंजर सिंगी फंफम लेतबा अमदी नुपा अमदी नुपी की टॉयलेट मतिक चाना लेतबा कया असिना पैसेंजर सिंगदा अचौबा वाबा ओइरी मसिगी मतंगदा सोशल वेलफेयर एसोसिएशन जिरीबाम की फाउंडर प्रियो कुमार मैनाम न फोंदोरकपदा हौजिक जिरीबाम अमदी इम्फाल की हेलीकॉप्टर सर्विस लेहनबगी दमाग मणिपुर लेंगा के अचुंबा खोंथांगने हरिनगरदा लेरिबा हेलीपैड मफम यौना चटलिबा लंबी असी यामना फते मरम अदुना लेंगाकना अथुबा मतमदा सेमजिनबियु यूरिनल टॉयलेट सिंगसु मतिक चाना लेतबा सिसु खरा फजना थंबियु जिरीबामदगी नॉर्थ ईस्ट स्टेट की मरु ओइना गुवाहाटी शिलोंग अरुणाचल नचिंगबा मफम सिंग कनेक्टिविटी थंबिरबदी हेना नुंगाई जगनी हाइना सुपुंगदोकी On behalf of peoples of Jiribam, lambi thong si kitang mong taramdre, di hek walkable oiba, motorable oiba, potumakti oidre, maramadana, mari lenaba authority na, atuba matamda, di lambi thong je priority kitang miyang changhaningi, atana service si anakpa Northeast ki, like Shillong khangde, Guwahati khangde, or say Arunachal gumba, Sikkim gumba, sisuki connectivity se, further development on a step when a local piragadi hena koi mayam gi apen ba phaba hai badu nuai hai phaba wegani हौजिक लेरिबा लेंगा सिना चिंगी डिस्ट्रिक्ट सिंगदा पाइखलिबा चौखा थौरांगी थबक सिंग हक्थेंगना यंगसिनबगी सरुक मोइना ngasi सिंहाट केंद्र की तोंगान तोंगान मफम सिंगदा चतुन यंगसिनख्रे खोंगचरदुदा केंद्र सिगे एमएलए मिदागी वाइस चेयरमैन ओ लुखोई चीफ इंजीनियर एन बाबूचान डायरेक्टर ब्रोजेन MOBC की डायरेक्टर उत्तम अमदी अतई ऑफिशियल क्या सुसरुगा की खोंगचर सिगी मतंगदा वाइस चेयरपर्सन ओ लुखोइना वाफम कया थमकी सो टाइम सिदा तखलैबा चलिबा प्रोग्रेस से कोई हमने अप्रिशिएट तवे मसे कोई लेरिबा कंसल MLA सिंग दुगी थवा यावबदगी मोगी रेस्पोंसिबिलिटी दु फजना दायित्व लविबदगी सिगी लेवल से यौरपने छात्र सिंह करी सिद लाइफ मागी फ्यूचर की कैरियर मफम सिद लेदोरिबनी अदुना अखोगी अक्वेट लाख खोटबा अमा तौबदा खुदोंथिबा थोक्तनबा अदुना फजना मागी तबम थोकबा बिल्डिंग स्ट्रक्चर सिगी साबा मतम तंगाई फदना सिंग चाइबा मतम अदगी अखोगी सीमेंट की प्रोपोर्शन ओइरो करी ओइरो मो ओइरो फजना खल्लगा ऑनरेबल MLA ना रेस्पोंसिबिलिटी सि लविगनी हाइदना थमजरगा चीफ इंजीनियर एन बापूचान सु खोंगचर सिगी मतंगदा तोंगान तोंगान बो वाफम कया थमकी मी अदाई देखो मी अदाई दुपति मसी दुरिगा प्रोग्रेस माना तोंगना मसी कोई यामदो सही मा हाइतारे माना होदिगा पेरटु दगी अखोई सिगा अनि सि मसागी अखोई ममांग द चली प्रोजेक्ट अनि सि साइमल्टेनियसली कोई संगा मनबा मदन अनजरना वर्क प्लान याउदना सेमलंबा खोंगसांग तमेंगलोंग लंबी पाकथोकपगी थबक रोंगमई नागा स्टूडेंट्स ऑर्गेनाइजेशन मणिपुर न थिंगजिले हाइना ऑर्गेनाइजेशन असिगे प्रेसिडेंट दाइचोई गांगमई न फोंदोखरे ऑर्गेनाइजेशन के प्रेसिडेंट न लुचिंगबा तौमी सिंह अमदी पौमी सिंह याउना लंबी असि पाकथोकपगी थबक तौरिबा सिवालया कंस्ट्रक्शन कंपनी न सुरिबा थबक सिंह हक्थेंगना यंगसिनखे ऑर्गेनाइजेशन के जनरल सेक्रेटरी जेंथुई पानमई याउना थौमी कयासु यंगसिनबदु सरुगाखे प्रेसिडेंट दाइचोई गांगमई न मखा तारदुना मतम कयागी ममांगदगी तमेंगलोंगी मियामना पामदुना लाक्लबा खोंगसांगदगी तमेंगलोंग ताबा लंबी असि पाकथोखनबा अमदी सेम्बिनबा तकनदुना लाकपने लंबी असि कयारक मतमगी ओइना सेमलबसु इरम नलागी फिबम फत्तबा अमदी लंबी सेमबदा क्वालिटी कंट्रोल तौदबना फिबम चादना लैबा लंबी अमा ओइदुना लाकपने अदुबु हौजक्ति लंबी असि डबल लेन ओइनबा थौरांग लौखलकपसिदी यामना फबा थौरांग अमने नेशनल हाईवे इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड ना मपुंग फाबा वर्क प्लान ब्लूप्रिंट याउदना कॉन्ट्रैक्टर द थबक सुहलंबगी थौदोक असि थोकपने हाना लंबी असि स्टेट की PWD ना पाइरंबने अदुबु हौजक्ति NHIDCL ना पाइदुना डबल लेन ओनखतनबा अमदी सेमनबु होनरकपने थबक ओइना पाइखतनबा टेंडर तौबदा दिल्ली द बेस तौबा सिवालया कंस्ट्रक्शन कंपनी ना अपुनबा लुपा करोड़ चौहुमगा कुंथ्रा मरीदगी चादा तरा मंगागी सेनफम तक्थरगा थबक सुनबा खनखिबने असिगुंबा थवोंग असि ऑर्गेनाइजेशन असिना यामना हक्चिना लवे पाइखलिबा थबक असिदा चप चाबा वर्क प्लान याउदबा चप चाबा डिटेल्स मियामदा खंगहंदना
थबक सुरंबसी ऑर्गेनाइजेशन असिना याबा ngamloi भारत सरकार दगी लाकपा सेनफम असी अरानबा मोंगदा सिजिनबा यारोई मखा ताना मसिगी चप चाबा अमा मियामदा खंगनद्रिबा फावबा थबक सुबा थिंगले हाइखी हौजिक वर्क proposal से NHIDCL दा लाख 3 हाइरे अदो लाख ट्रगदी how can the contractor start this work मसी क्वेश्चन से खोइ लरे अखोइना मी अमाबु खोइ NHIDCL बु खोइ थाजदबा वानतबा अखोइ पेंदे हाइनिंगे मरमदी वर्क प्रपोजल यौरक्तगदी थबक से मोइना हौरो हाइबगी से मोइना हाइब यादेबा अदुगी वर्क प्रपोजल लाख 3 फाउदी थबक तो लेप किस्नु and this work layout plan mayam se it should be in the public domain ekoi thire ekoi phangre at our own level paugi marthana te break amalok sari Hello Food Express na adom adom gi matam manghandana home delivery tawgi khudong chaba pijari ngasi mak housing mak adom na adom gi mobile da click ani khak nambiduna Hello Food Express ki apps asibu hapchin biu apps asigi matengna adom adongi apamba chaningba chanaba makhalsing anakpa amadi arapada leiriba manipur gi apamba hotel singdagi mahau leina chabiyo atenba matamgi manungda apamba sanaba makhalsing Hello Food Express na vijariba home delivery ki khudongchaw silogi Hello Food Express your favorite food delivery break matungda makhataba pau pisari G. Ravindra Sarmabu BJP Sarkarna amuk hana rearrange tawba yaroi haina Jeliarong Human Right Protection Forum gi President Robert Golmai na phongdokre ngase chingmairong da pangthokpa pawmi singa unabada President Robert Golmai na makhataraduna IFCD da Chief Engineer oina leiramba G. Ravindra Sarma lisingani taratareta thabaktagi pothaki masigi matungda Manipur Sarkar gi Cabinet mifam amagi matungina lisingani taranipanda Ravindra Sarmabu OSD oina tha taruk puhanki Housing Water Resource aina olaba department asida chief engineer ani thokna khaidoktuna lesingani tara nipangi July da amukhanna tha taruk amaga sangdokhi Hairiba khongthang asigi mayokta Benjoy Ningthau let Khomang Khongsaina High Court of Manipur da case ama file tawduna lesingani tara mapanda order ama taduna makhatana puhandana ba right takhe single bench amadi division bench na order ama taduna pudana ba hairakraba fawbada sarkar asina makhatana puhanna bahona basi yamna laibak thibani Service makha tanaba honabagi mahutta mahakna chief engineer oidingai matamda kari tawkhibage haibagi matangda oina thagat thigatpiu miyoi asi nataba atopa engineer amata laitrabra thawong asi forum na yamna hapchina lawe sarkar asina thubada matik chaba chief engineer ama hapnaba honabiu haiki khangjaninge adu matungna Jirvinder Sharma asi Manipur High Court na order takiba phawba moina amuka hanna re-engage tawribsi horiba naharol sing pubiya ba mi sing mahake moige right se matpani aduna asise human rights bole tobni adu akoi kanna condemn towe Jirvinder Sharma se mahakpu amuka re-engage tobum huta mahakna 40 years pukhiba mahake chief engineer am oina mahakna tokhiba thabak sing adu mahakpu review towe thabak to mana kamai tobibra haibo review tobiyo mabu service de review to hanbignu haise akoina apambani Nupi Singi Haksel Gilamda Mateng Wegadawa Amadi Kanaba Kayapigadava Sanitary Pad Makalama Gasi Health Minister L. Jantakumani Yantokre Iboton Sana Higher Secondary School Pangtopa Pad Yantokpa Duda Medical Directorate ki official sing Wejar Wellness ki Nauko Ingak Susarugaki School Asigi Mahirui Singda Minister na Pad Sing Yantoki Minister L. Jantakumana Makataraduna Hakchang Fana Thamba Haibasi Yamna Tangai Fade Mahima Singa Hakchang Fana Thamba Haibasiga Yamna Mari Lena Banina Hakchang Fana Thamna Bohona si haiki. Afam makil mama yo, afam makil satra satri yo. Now it is the right time for all of you. See adolescence period se, sidegini life ki meaning se ata han bahogduri se, si period sidegini bako. Adana masi jakoi amum yanthokya. Adana madu gitumat noi test oro. Aduga noi na karigumba makata ba makil noi na si material se. Additional loiba makhali poting pamakputa gedi akogi Dr. Jubilee amasung leiba kanusingda noina dum telephone da wa hangaga karam kanna phangade ge karai phangade ka tum haibi ai Hayeng pangthakodoriba International Peace and Social Advancement IFSAGI kunmathoi suba mapokomon thorang mari lenana lopasina RIMS ki Department of Transfusion Medicine ga kusam naduna ngasi RIMS ki blood bank ta nomagi oiba ikatpagi tharomoma pangthokre
ngase pangthokiba I katpagi thoramadu da IFSA gi thomi amadi atai miyoi nifu henbana I katki thoramadu ga mari leinana IFSA gi president Joy Chandra Konthaujamna lamdamasida nong makangdana thokliba khudong thiba thokdok sing amadi khudakta I darkar oirakpa matamda kharada oirabasu mateng oinabagi wakhalonda I katpagi thoramasi pangthokpani miyoi amana karigumba I darkar leirapadi loop asida pau phawbirau angamba mateng pangjage haiki mahakna makhatana RIMS ki Department of Transfusion Medicine gi oina I katfamda leiriba infrastructure asi matamga chunadre atuba matamda director amadi medical superintendent na midyeng changbiduna matamga chunaraba khusu khulai sing thambiyu haina mari leinaba authority gi puning chingsenki ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯤ ꯄꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝꯒ ꯆꯨꯅꯕ ꯕꯦꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯏꯞꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯏꯞꯁꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯃꯔꯤ ꯂꯩꯅꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ MSꯗ ꯑꯩꯈꯣꯏ ꯎꯅꯖꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯦꯠ ꯑꯁꯦ ꯃꯇꯝꯒ ꯆꯨꯅꯗ꯭ꯔꯦ ꯃꯇꯝꯒ ꯆꯨꯅꯕ ꯕ꯭ꯂꯗ ꯕꯦꯡꯒꯤ ꯕꯦꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯞꯁꯥꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ Laioi Kraba Freedom Fighter Lai Khuram Khagendrajit ki Chama Kuntra Manga Suba Mapokumon gi Palan Thoram ngasi Imphal East Wangkhai Kaithel Asangbi gi Multipurpose Hall da Lai Khuram Khagendrajit Research Committee ne sinduna pangthokre Thoram aduda sarugya kiba committee asigi secretary L Prem Kumar na haukiba lising amaga chamapan kuntra manga da lamdam asigi ahanba oina matam adugi mapi mapa oiba singi mathakta isingi mamal hengatpagi mayokta numit humfumapan chupna ahanba rasniti gi khongjang changsin khiba luchingba ma oiramba khaktana tana lenga ki luchingba singna chatharakpa prajagi ona tainaba ihulgi mayokta lepkhiba miyoini haikhi Nakalamaromda resource person oina sarugya kiba kholau pauche gi former editor Langol Ibo Yaimana lamdamasida anauba socially culturally achumba amadi prajagi hakidamakta miyamga changsilagliba khongjang adu kasigi mirolna tamjaningai oiri haiba wafum kaya phongdokhi Anuba kunai lichat amagi masak semak nabagidamakta aikhoigi mangda chatkhiba saknairaba luchingba singchina lawkhiba thaudang moida chenkiba gunse masi nahongna ningsingbagi aduga madugi moigi matung indna moigi thongna do madu aikoina ningsangdana thongna du pokna bonaraga changjinbagi tangai phadaba leire So sema chamapan kunthra mangada October revolution haduna akoi prajana thagliba ising asigi khazna asi ning thokda daga saraga kokpiu ana haibani haiduna tawba iho haiba iho asida akoi Nikhil Manipur praja haiduna akoi ranchi dolama semduna makai gi praja singalona andalon hawbani haiba andalon ase masina khwaidai hanamba Manipur history da ranji gi oiba Miamgi andalon political party ama oina hawa miamgi andalon de masine oigani haibasi miamda pralasingda akoi Manipur miamda khanghanba pamjaba asina maruba thimni Kumsi chahidi nonglik na chubana maram moiraga kumbi hautak farm da leiba pengba farm da ngayok naba pukri thenbana nga thada bayarak sendong fangak taba kaya sigi yenglaga handak chahigi sarkar da kagadawba Lupa lising kulhumdoi gi revenue adu lising taramathoiga chamanga oina thizarage haina regional pengba tenant fish farmer committee gi secretary Y Panchamanina ngasi Manipur press club ta paumi singa unaba amada phongdokhre hauji koiriba fiba masida lengak ta pungning changbiyu haina kayara khana haizakiba leikrabani haiba pharmacy lowpari yankhaida miyoi kuntra humdoina haujik thabak suduna leiribani amaromda organic livestock innovation OLI na fishery minister ga memorandum amagi makhada Fish farm asida livestock innovation program ama pangthokani haina tawribasi tawbiganu maramde farm asida thabak suzaraga imung pujari bani haina makhatana haiki laingakna sothuba matamda midyeng changbiduna theliba pukri si amuk tawthopiduna nga thada ba yadribasi yahanbiyu haina phongdokhi Longmigi wakat ngamigi wakat asibu mirai biganu loinana asigumlaba project asi mafam aduda tawdana bagi damakta sinbiyu ekoi bunusibiyu ekoi Pukri luhan biu, ekoi gi pipam thokpa paisa ekoi pizerga hingnana ba honajage aduga hairiba program project asidi lairiba tangmuda lairi pumlenda lairi natragana atopa hangma bafam singba tobiu haiba wafam sima ai ngasigi lainga ki puning singsinjari Swachh Bharat Mission ki makhada district administration Thawbal amadi PHED Thawbal na sinduna Swachh Tahi Seva gi matangda
Nomgi oiba orientation program ama ngasi DC Thobal gi complex ta leiba election counting hall da pangthokre. Thoramadu da Thobal district ki adaksha Haina Begum, Deputy Commissioner N Bandana Devi, ADM L Radhakanta amadi PHED Manipur gi Additional Chief Engineer L Swamikanta, Jila Parishad Member Singh Pradhan Singh amadi Member Singh Sarugya ki. Plastic free oiba taru tananba leibak ama oihanaba lokhalakliba thorang asi mai paknaba Jila Parishad Member Pradhan Singh na miyamda wakhal tahanbada thodang lobiyu. Lamdam asigi miyam nasu aikhoige koibada amadi pat turel na chingbada fatta haudi langthokpagi hainabi thadoklaga mafam chana thamlaga mari leinaba singda sinabagi hainabi thaminasi hainasu miyamda appeal tawbaga loinana kaidong nungda aikhoina thakna chana riba isingda fatta haudi amadi plastic langthokloidabani haina DC Thobal N Bandanana Thoramadu da haiki. Kumbi Police Station ke manung chanba Bisnupur District ke Wangu Sadangkhong Lithan Makhong Manipur Turelda nupa ama ising da lukhibadagi thiba khangdre thawdok thokfam dagi fangba paw na hai lukriba nupa adu sorokhaibam Sanjoy chahi nifu apokpa ibom chakawi chairel mangjing dagini ngasi nungthil pung 12 khara helakpada nga faba chatluraga turelda masa chamthokpa kumkhibadagi lukhibani laikai gi miyam amadi police personnel sing yauna thiba humbagi thabak kana chathari hari. Kekman Water Supply Scheme ge committee na sinduna PHE division amadi lamdam madong ge miyamga swachta hi seba gi matangda wakhal taminabagi thoramama ngasi water supply scheme asige campus pangthokre thoramaduda PHED Manipur ge additional chief engineer L Swamikanta PHED Thobal ge executive engineer Khetrimayum Tombi assistant engineer L Deven amadi TH Sarasu Sarugya ke water supply scheme ge ising asi turel degi chingkhatlaga seasonary bani haiba asi wakhal da thambiduna kaidong nungda turelda amadi pukrida phatta haudi amadi plastic ki polam sing huntharoida bani haina L Swamikantana phongtoki paugi marthana timba break amaga muk tawsari AIYF Manipur State Council na sinjaduna lamyanba luching purel hijam irabot ta tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office irawat Bhavan Group Mahalten Imphal Manipuri gi sejak bisingna form humtang lobiduna masida upcoming singer singna saruk yabiyo aduga masigi competition asi khalaliba sejak bising gi yamna soba platform ama oidini Manipur gi nongle inkhalaklibi singna saruk yabiyo kunmari ra suba state level jananeta hijam irawat saithai break ki matungda makhata ba pau pisari work culture laihansi haina chinda khakta laubagi mahuta thabak oina utsi haina Bovon Technical and Skill Development BTSD Private Limited ke chairman Naurem Navachandrana phongdokre Kaching Pazi Laikai Dalaiba BTSD ki branch office ta pangthokpa Pradhan Mantri Kaushal Vikas Yojana PMKVY ki centrally sponsored chat management CSSM component ki makhada tongan ba trade singda training loiraba mahairoi singda certificate yenthokpa ki thoram amada wafamasi mahangna phongdokhibani Thoramaduda Hanagi Minister Hauzikna Senior Citizen Kakching ki President Oiriba N Nimaina Thoiba Mithung DC Kakching Arambam Valentina Hanagi Minister TH Tomba SP Kakching Y Victoria Thabaktagi Potharaba Principal P Kunjo Susarugyaki Lamdamasigi Semilon Faganhanaba Amadi Senthok Leiba Kunayama Ohenaba Honabada Mahi Masing Hairaba Amadi Haitriba Nahasingbu Skill Development Program Singda Henba Pukning Changduna Honaba Maru Oi Haina Nabachandrana Makataki ꯑꯩꯒꯤ ꯑꯉꯥꯡ ꯆꯥꯎꯔꯛꯑꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕ ꯅꯨꯃꯤꯠꯇ ꯀ꯭ꯂꯥꯁ 8, 9, 10 ꯍꯦꯛ ꯄꯥꯁ ꯇꯧꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯇꯝꯖꯁꯅꯨ ꯃꯥꯅ ꯍꯌꯦꯡ ꯂꯥꯏꯔꯤꯛꯇ ꯁꯣꯏꯕ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯍꯧꯅꯕ ꯁꯤꯟꯐꯝ ꯑꯃ ꯑꯩꯈꯣꯏ ꯇꯝꯕꯤꯍꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯒꯤ ꯄꯦꯔꯦꯟꯠꯁꯤꯡ ꯉꯁꯤꯒꯤ ꯌꯨꯠꯁꯤꯡꯗ ꯒꯥꯏꯗ ꯄꯤꯕꯤꯌꯨ Mother's Pride Academy Kwaksify na Sinduna School asida Science and Innovation for Sustainable Development haiba themda numit humni pangthokadaba ahum suba mega event science exhibition ngasi hawdokre Thoramaduda Directorate of Education SK Vigyan Mandir Officer O Mohindro
Vigyan Mandir Officer S. Ragini, School Asigi School Management Committee Chairman K. Devendra, Principal K.H. Basantana Singh Sarukyaki, School Asigi Principal K.H. Basantana, School Asina Angang Singidamak Program Asi Paikat Pagitangai Fadabasing, Pongdoki. Vigyan Mandir Officer S. Ragini na Pikliba School Sigi Class 4-5 Tamliba Mahiroi Singda, Hauzuk Lairiba Loksing Amadi Akiba Laitana, Makoina Putokliba Model Gimaramda, Wa Fongdok Pangamba Haibasi, Yamna Afaba Amani Hain Haiki. Vigyan Mandir Officer O Muhindrona, Asigumba Exhibition Singda Sarukyaraga, Anoba Idea Sing Lakadoribani Haina Hairaduna, School Lasigi Afaba Kongtang Sing Busingtaki. Tasigi Tang Taramathoi, the Manipur Ginungti Fongba Pauche Amada, Electronic Media da, UCO Bank Fubala Branch ki customer, Bishnupur District ki, Nairen Sainadagi S. Bijen Singh na UCO Bank po, Miyamda, Lano Hana Bafongla Papawadugi Matangda, Ngasi UCO Bank Fubala Branch ta Pawi Mifamama, Pangtokre. Mifamaduda Branch Asi, Branch ki Manager ki Hais Karan Bala Devi na Fongdo Kibada, Bank Asigi customer S. Bijen Singh na, Mamang Thagi Tang Kunmari ki Numidangda, IMPS Torga, ICICI Mahilapur, New Delhi da Laiba, account namada, Lupali Singh Yankai Taki, Hariba Senfa Madu, Fang de Hain Hairakwadagi, Bizen Masamak Branch Asida, August Kitang Kuntarukta Laktuna, complain Amatoraki. Complain adu process Tobuda, Numit Aduda, technical da Soiba Labana Yakide, Maramaduna, Mahaki complain adu, Tangnaba Numita Amok Yabadagi, Tazakre. Loinana Fubala Branch ki Maikai Degisu, UCO Banki Head Office, Kolkata da, contact Togdaba Yadabana, Mobile Banking Cell da contact Sutokre. Issue se resolve Togdaba Yadabana, Head Office ki instruction gi matungina, S. Bizen gi email da su Head Office tagi lakpa mail kudingi copy adum tharibani. Adubu hairi bacheraga se da resolve Toba ngamdabagi maramdi, customer na paisa thariba account asi, UCO Bank ki account na tabana, ICICI gi oiba amasung customer masamakna, mobile banking tobada, ICICI account number gi ahanba masing, 3474 da thagadabadu ona tainana, 3437 na hoba account namada thakibani haibasi UCO Bank na taseng na khangbangamle. Hauzik S. Bizen ki complain asigi tang taba ma khangdringai media singda mahakna UCO Bank ki izat soknaba wafam sing fongdolakpasi yaningde. Hauzik su issue asigi matangda resolve tongnaba kana honaribani haiki. Asomdagi instruction or information required oiba or akoina tawgadaba each and every step complaint se bu resolve tawnaba. But in the meanwhile complaint se resolve tawdabagi maramdi actually it turned out that beneficiary account number si mana thagadaba number siga mana IMPS tawba matamda entry tawriba number siga digit aniyama chena bagi transaction se successful di hairaga atopa beneficiary da yogi bagi record se akoina clarify tawre Indian Consum Enterprises na lamdamasiki technology khaktamak season aduna saba digital paper cutting machine amadi metal plate cutting machine ngasi singzamai oinam thingelda laiba enterprises asigi sanglenda launch tokre. Maring Uparab Assembly Central Executive Assembly Affairs ki kumjali sing ani taramapan kunithoi gi thaupugadaba thomi sing ngasi Laiching Meno Village Kanjal District da pangthokpa thauram amada khankhre. Chamagamapan Suba CRPF Battalion Sinduna Civic Action Program gi saruka moina Mongsangai gi miyamda water storage tank kun yenthokre. Tauramaduga mari leinana battalion asigi commandant Vinod Kumar na haikibada hauzik lamdam asida mayok nariba isingi awaba kaya si karamakai oirabasu koknabagi pandamda nong ising yoksinduna thamaugnaba CRPF na darkar leiba mioi sing khangatuna tengbang asi pibani haina makhataki. One Manipur downloading piece na sinduna India Peace Memorial Complex cha uchara thabagi thauramama ngasi pangthokre. Sangai Express publisher Resikant Sapam One Manipur downloading piece ki advisor CH Ibohal namaru oiba mioi singoina saruk yaduna uchara thabadu hodokhe.
Chorphon, Haikru, Amadi Uhai Panba Using, Charakaya, India Peace Memorial gi campus ki manung da thake. Risikanta Fondo Kibada Great Manipur Haiba Pandamda, Nomaizing Sing the Height Ladiba, Sanamahi Kiyong Yakoibada, Ahanba Oina, Utharaba Matung, Ngasi Asina Anirak Suboina, Japan War Memorial Complex Asida, Uthabani Haiki. Hausa kamuk sana maki pau fong bigani. District Football Association DFA Thobal na sinduna tha sigi nipandagi Chawai Mahawir Secondary School Playground da Sanarkiba ani suba madi ahum suba division gi football league tournament lising ani taramapanda ngasi YDA 10 tha amasung UMFC Moizing Mai Pakre punna team nipan na group ani thokna khaidoklaga sanariba ani suba division gi match ta YDA 10 tha na FFC Mela Ground bu goal ahum sinoda mai thiba piki ani suba match tana ahum suba division gi UMFC Moizing na CITYC Hairok bu goal ani sinoda mai thiba piki Tournament asigi hayeng hanba match ta ani suba division gi AFC B athokpamga UOC Uyal amadi ani suba match ta NGL Lorembamga EEO Lamdinga sanagani. All Jiribam Sports Association Jiribam na sinduna Jiribam Higher Secondary School da August kontra dagi team taramathoina saruk yaduna chatharakliba tarataruk suba Chandang Minunganbi Memorial Mini Boys Under 13 Football League Tournament Lisingani Taramapangi ngasi sanakiba Mari Suba Quarter Final League Round Match ta BBA Choto Bekrana PSG Kalinagarbu ani amada maithiba pikre BBA ge goal ani adu mapan amadi kunmathoi suba minute C Banmawi na chanki PSG ge amata ngairaba goal aduna debit na kunhumdoi suba minute chanki bani hayeng PFC fight all amadi KSC Rani Veng sanagani Ngasinong telefona kiba paukche singda kari maru iba paugyaw kiba habidu mayam puna khangminasi Kanglipak ki Mayra mayai kaban isa maru fangna muthanaba sarkar asina akanba policy ama semna bahonari Chief Minister Zero Bindro Sharma bu amukhana Chief Engineer oina puhanbi yaroi Robert Golmai drug nai khoigi asoba yekna bani haiba masak khanglasi Governor ngasi Cookie Black Day gi thorom paksana pangthokre Amom Zenil Kumanda, the Heroes of India Mington Piduna, Ikai Kunakre. Kangla Pau, Police na liquor mayokta mass drive horgani. Praza Singsu, Nisha Tingna Bawarip Lobiro, Biren. Bebishana Mishigi Asengba, Langalangil Putopiu, Maralay Devasing Tadopio Haina, protest okre. Manipur drug trafficking Hengalagli, Mama Mapasing na Kalhosi, Governor. Bogzel, Nahasing da Sakti Pivana, Hiram Kiada on Bapurak Bangamgani, Governor. Sendong Kara Fangnaba, Misi Bayaba Karvato Gumsi, and Biren. School authority na lalam drabadi fazin kibasing thadok piu pandam mayai kaba chinjak na manghalal ibasing asigi matangda Manipur gi CSO sing yauna miyam ga punna famina duna warip ama lomina si Chief Minister BD Voice of New India nahasing skill lehan bana lairab gi chang hantan bangam gani Governor I am the heart kraba Cookie misam sama gani pange justice fangan gadabani Cookie inpi wakat mi form Bebishana Mishigi Matangda, Maralay Jadabasing, Jail the Tamjilivasi Tadok Piu, Mui Karaki Vidage, Langak na Maralay Jadabasing, Jail the Fajin Duna Tamlabadi, Iho Sangtarkani. Aroy Bada Maru Pa Mukana. Aikoi Samasasi drug na manghan gadore, drug na Aikoi Yek Nabani Haiba Masakanglasi Haina, Manipur Governor Dr. Nazma Haptulan Haikri. Mayai kaba nisa thingnaba sarkar asina CSO amadi miyamga punna khanaminasi nisagi mayokta akanba policy ama semnaba honaragani haina Chief Minister and Birena Thasalu Bikri Cookie Black Day gi thoram mafam kya da pangthukre More town da rally chatuna DC gi kuthangda Prime Minister da memorandum pisinkre Miyam gi mihur oiriba singna Puchel singna kathok pagaloina na thabak torabadi
ꯃꯤꯌꯥꯝꯅꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ngasi gi oinadi matang asida Manipuri paw losinjare pawmiyeng tabiriba mayam punumakpu ASHAPRIYAna amukana khurumjari.